ꯁꯤꯡꯇꯣꯛꯄꯤꯗꯕꯗꯒꯤ ꯄꯩꯁꯥꯗꯣ ꯄꯩꯁꯥ ꯅꯝꯁꯤꯟꯕꯗꯒꯤ ꯃꯣꯏ ꯄꯤꯊꯣꯛꯇ꯭ꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯕꯤ ꯖꯦ ꯄꯤꯁꯦ ꯍꯟꯗꯛꯅ ꯂꯣꯏꯗꯧꯗꯤ ꯃꯥꯜꯂꯦ ꯃꯊꯪꯗꯗꯤ ꯑꯇꯣꯞꯄ ꯗꯣꯟ ꯄꯥꯏꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯐꯗꯤ ꯐꯩ ꯏꯁꯀꯤꯝꯕꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯏꯁꯀꯤꯝꯗꯤ ꯌꯥꯝ ꯂꯩ ꯃꯣꯗꯤꯅ ꯐꯖꯕ ꯄ꯭ꯂꯥꯟ ꯇꯧꯋꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥ ꯏꯆꯠ ꯆꯠꯅꯗꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯀꯦ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯍꯣꯏꯅ ꯃꯣꯗꯤ ꯄꯤ ꯑꯃꯗꯤ ꯑꯦꯝ ꯕꯤꯔꯦꯟꯁꯤꯡꯗꯨꯗ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯎꯖꯦꯜ ꯑꯗꯨ ꯌꯧꯍꯟꯖꯒꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨꯅꯦ ꯑꯁꯤꯒꯨꯝꯂꯕ ꯃꯤꯌꯥꯝꯕꯨ ꯀꯥꯟꯅꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯐꯪꯍꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯁꯥꯔ ꯍꯣꯏꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗꯁꯨ ꯊꯧꯕꯥꯜ ꯂꯦꯞꯄ ꯃꯔꯀꯥꯗ ꯅꯝꯕꯤꯗꯨꯅ ꯃꯣꯗꯤ ꯄꯤ ꯑꯃꯗꯤ ꯑꯦꯝ ꯕꯤꯔꯦꯟꯁꯤꯡꯕꯨ ꯀꯃꯥꯏꯅ ꯅꯝꯗꯣ ꯊꯝꯕꯥꯜꯅ ꯀꯃꯥꯏꯅ ꯚꯣꯠ ꯄꯤꯗꯣꯏꯅꯣ ꯀꯔꯤ ꯉꯥꯎꯔꯕ ꯅꯣꯏꯕꯣ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯊꯝꯕꯥꯜ ꯂꯩꯕꯥꯛ ꯐꯪꯉꯦ ꯆꯥꯎꯈꯠꯇ꯭ꯔꯦ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯦ ꯀꯌꯥꯝꯁꯨ ꯇꯧꯗꯦ ꯀꯃꯥꯏꯅ ꯊꯝꯕꯥꯜꯗ ꯚꯣꯠ ꯅꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯔꯕ ꯅꯣꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯣꯅꯣ ꯆꯨꯕ꯭ꯔꯥꯕ ꯀꯩꯅꯣ ꯂꯩꯀꯥꯏ ꯐꯪꯉꯦ ꯁꯦꯝꯗ꯭ꯔꯦ ꯕꯤ ꯖꯦ ꯄꯤ ꯄꯥꯏꯔꯦ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯀꯥꯟꯅꯕ ꯀꯩꯝ ꯄꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯚꯣꯠ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯚꯣꯠ ꯄꯤꯌꯨ ꯍꯥꯏꯔ ꯄꯤꯒꯗ꯭ꯔꯥꯕ ꯁꯥꯔ ꯀꯦꯟꯗ꯭ꯔꯒꯤ ꯑꯐꯕ ꯃꯤꯍꯨꯠ ꯊꯥꯒꯠꯄꯤꯌꯣꯕ ꯁꯥꯔ ꯍꯣꯏꯅ ꯀꯗꯥꯏꯗꯩ ꯑꯐꯕ ꯃꯤꯍꯨꯠꯅꯣ ꯑꯝꯕꯨ ꯂꯩꯇꯦ ꯑꯂꯨ ꯑꯄꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯌꯥꯗꯦ ꯁꯥꯔ ꯌꯥꯝ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯁꯥꯔ ꯊꯝꯃꯣ ꯌꯥꯔꯦ ꯚꯣꯠ ꯈꯣꯝꯃꯨꯔꯅꯨꯀꯣ ꯚꯣꯠ ꯀꯥꯍꯜꯂꯒꯨꯝꯁꯤ ꯕꯤ ꯖꯦ ꯄꯤ